ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯑꯄꯤꯛ ꯀꯧꯏ꯫ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯏꯃꯥꯗ ꯊꯣꯛꯈꯤꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯌꯨꯝꯒꯤ ꯑꯣꯏꯕ ꯕꯕꯥꯒꯤ ꯎꯁꯣꯞ ꯃꯆꯥ ꯑꯃ ꯀꯟꯅꯕꯒꯤꯗꯃꯛ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯕꯥꯔꯇꯣꯟ ꯊꯥꯕ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯄꯥꯝ ꯍꯦꯛ ꯌꯧꯕꯒ ꯑꯕꯣꯛꯁꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯕꯣꯛ ꯀꯩ ꯃꯊꯦꯜꯅꯣ? ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯔꯤꯁꯤꯕꯨ ꯊꯦꯡꯃꯟꯗ꯭ꯔꯣ? ꯃꯥꯝꯇꯣꯟ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ? ꯀꯔꯥꯏꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ꯫ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯛꯇ꯭ꯔꯒꯅ ꯑꯕꯣꯛꯀ ꯆꯥꯁꯤ ꯂꯥꯎ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯕꯣꯛ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯏ꯫ ꯊꯕꯛ ꯂꯥꯛꯄꯗ ꯕꯥꯔꯇꯣꯟꯁꯤ ꯑꯕꯣꯛ ꯍꯣꯏꯒꯤꯗ ꯄꯤꯔꯝꯒꯦ ꯆꯪꯉꯛꯄꯅꯤ꯫ ꯕꯕꯥꯒꯤ ꯎꯁꯣꯞ ꯃꯆꯥ ꯑꯃ ꯀꯠꯀꯦ ꯇꯧꯕ ꯑꯗꯨꯒꯤꯅꯦ ꯑꯕꯣꯛꯁꯨ ꯌꯥꯎꯒꯗꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯂꯥꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯆꯥꯅꯨꯄꯥꯈꯩ ꯑꯣꯏꯅ ꯊꯥꯔꯛꯀꯦ꯫ ꯅꯃꯥꯗꯤ ꯀꯝꯗꯧꯔꯤ? ꯀꯃꯥꯏ ꯂꯩꯔꯤ ꯍꯪꯉꯛꯏ꯫ ꯑꯕꯣꯛꯅ ꯏꯃꯥ ꯍꯦꯛ ꯍꯪꯉꯛꯄꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯏꯁꯣꯟ ꯍꯦꯛ ꯁꯣꯟꯊꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯕꯣꯛꯅ ꯍꯪꯉꯛꯄꯗꯨꯗ ꯑꯩꯅꯁꯨ ꯑꯕꯣꯛ ꯏꯃꯥꯗꯤ ꯍꯥꯃꯨ ꯑꯃꯨꯛ ꯑꯗꯨꯝ ꯂꯩꯍꯧꯔꯤꯗ ꯈꯨꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯅꯃꯥꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯛꯑꯕꯅꯤ꯫ ꯃꯤꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯕꯤꯔꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯃꯗꯨ ꯑꯣꯏꯖꯔꯝꯃꯣꯏꯗꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯪꯉꯤ ꯑꯕꯣꯛꯅ꯫ ꯅꯣꯡꯃ ꯅꯃꯥꯗꯣ ꯁꯤꯗ ꯄꯨꯕꯤꯔꯛꯎ꯫ ꯎꯇꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯕꯣꯛ ꯐꯅ ꯁꯣꯜꯂꯒꯁꯨ ꯉꯝꯗ꯭ꯔꯒꯁꯨ ꯅꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯕ ꯎꯇꯤ ꯑꯕꯣꯛꯅ ꯊꯣꯡꯕꯤꯗꯣꯏꯅꯤ꯫ ꯅꯃꯥꯗꯣ ꯅꯣꯡꯃ ꯁꯤꯗ ꯄꯨꯔꯛꯎꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯂꯥꯛꯄꯗꯨꯗ ꯃꯥꯝꯇꯣꯟꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯕꯨꯡꯉꯣ ꯅꯪ ꯂꯥꯛꯏꯔ? ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯆꯥꯔꯛꯑꯦ ꯃꯥꯝꯇꯣꯟ꯫ ꯏꯅꯦ ꯌꯥꯏ ꯍꯣꯏ꯫ ꯏꯅꯦ ꯑꯍꯟ ꯍꯣꯏꯗꯤ ꯎꯗꯦ ꯀꯔꯥꯏꯗ ꯂꯩꯅꯈ꯭ꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯂꯩꯕꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯔꯝꯈꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯣ ꯅꯪ ꯃꯅꯨꯡꯗ ꯆꯪꯉꯣ ꯉꯥꯏꯍꯥꯛ ꯐꯝꯈꯣ꯫ ꯏꯟꯁꯥꯡ ナꯄꯤ ꯈꯔ ꯍꯥꯞꯄꯤꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯃꯥꯝꯇꯣꯟ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯐꯝꯃꯨꯒꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯄꯥꯝ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯐꯣꯇꯣ ꯑꯗꯨ ꯃꯗꯨ ꯑꯩꯗꯤ ꯍꯦꯛꯇ ꯌꯦꯡꯉꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩ ꯃꯤ ꯋꯥꯡꯉꯒ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯃꯁꯥꯒ ꯄꯥꯔꯞ ꯇꯧꯔꯒ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯅꯣꯏꯈꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯐꯣꯇꯣꯗꯨ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯑꯗꯨꯝ ꯌꯦꯡꯉꯝꯃꯤ꯫ ꯐꯣꯇꯣꯗꯨ ꯁꯨꯝ ꯌꯦꯡꯉꯤꯉꯩ ꯑꯩꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯑꯕꯣꯛ ꯆꯥꯛ ꯇꯣꯛꯑꯕꯣ? ꯑꯩ ꯑꯕꯣꯛꯇ ꯀꯩꯅꯣꯝꯃꯇ ꯍꯪꯒꯦ꯫ ꯑꯕꯣꯛ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯕ꯭ꯔꯣ? ꯏꯃꯥꯒꯤ ꯃꯇꯥꯡꯗ ꯑꯕꯣꯛ ꯅꯪ ꯋꯥꯔꯤ ꯈꯔ ꯂꯤꯕꯤꯔꯛꯎ꯫ ꯑꯩꯁꯨ ꯁꯤꯗ ꯄꯥꯛ ꯂꯥꯛꯄ ꯁꯪꯗꯦ꯫ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯂꯥꯛꯏꯉꯩꯁꯤꯗ ꯏꯃꯥꯒꯤ ꯃꯔꯝꯗ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ꯫ ꯏꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯉꯨꯕꯗ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯕꯣꯛ ꯏꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯎꯅ ꯄꯟꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯅ ꯏꯉꯣꯕꯤ꯫ ꯏꯉꯣꯕꯤ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯏꯃꯥꯅ ꯍꯟꯗꯛ ꯌꯥꯝꯅ ꯇꯣꯏꯅ ꯄꯜꯂꯤ꯫ ꯃꯁꯤ ꯑꯕꯣꯛ ꯍꯣꯏ ꯈꯪꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯕꯣꯛꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯒꯤ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯃꯈꯨꯠ ꯍꯥꯝꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯀꯞꯄꯕ꯭ꯔꯥ ꯈꯪꯗꯦ ꯑꯕꯣꯛꯁꯦ ꯐꯗꯤ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯊꯣꯛꯑꯝꯃꯤ꯫ ꯃꯥꯝꯇꯣꯟꯁꯨ ꯂꯥꯞꯇꯛꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯣꯛꯇ ꯑꯩꯅ ꯍꯪꯉꯤꯕꯗꯨ ꯀꯣꯟꯅꯊꯪꯗ ꯑꯕꯣꯛꯅ ꯏꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯂꯤꯊꯣꯛꯄꯤꯔꯛꯈꯤ꯫ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯕꯣꯛꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯕꯣꯛꯅ ꯅꯪꯉꯣꯟꯗ ꯋꯥꯔꯤꯁꯦ ꯂꯤꯊꯣꯔꯛꯄꯗ ꯅꯪ ꯅꯃꯥꯗꯗꯤ ꯂꯥꯟꯅ ꯎꯕꯤꯒꯅꯨꯀꯣ꯫ ꯅꯃꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ꯫ ꯌꯦꯡꯉꯣ ꯅꯃꯥꯁꯦ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯪ ꯕꯕꯥꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯅꯈꯣꯏ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯅꯪ ꯍꯥꯟꯅꯗꯒꯤ ꯈꯪꯉꯕ꯭ꯔꯥ ꯈꯪꯗꯤꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯣ ꯑꯕꯣꯛ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯑꯩ ꯇꯥꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯅꯪꯗꯤ ꯁꯤꯒꯤ ꯋꯥꯁꯦ ꯀꯅꯥꯅ ꯍꯥꯏꯔꯛꯇꯅ ꯈꯪꯉꯤꯕ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯕꯣꯛ ꯏꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯈꯪꯍꯧꯕꯅꯦ꯫ ꯑꯗꯣ ꯑꯕꯣꯛ ꯋꯥꯔꯤꯗꯨ ꯁꯨꯝ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯐꯔꯦ ꯅꯃꯥꯅ ꯅꯈꯣꯏꯗ ꯍꯥꯏꯔꯝꯃꯒꯗꯤ ꯑꯕꯣꯛ ꯁꯨꯝ ꯅꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯅꯪ ꯇꯥꯔꯣ꯫ ꯅꯃꯥꯅ ꯏꯉꯣꯕꯤ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯗꯨ ꯍꯦꯛ ꯄꯟꯕꯒ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯨ ꯏꯉꯣꯕꯤ ꯀꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯃꯥꯁꯤ ꯅꯨꯄꯥꯗꯨꯅ ꯅꯝꯐꯨ ꯁꯥꯁꯣꯟꯗ ꯐꯥꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯅꯃꯥꯁꯤ ꯂꯧꯕꯤꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯏꯆꯥꯅꯨꯄꯤꯅ ꯂꯩꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯤ ꯏꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏꯅ ꯏꯄꯦꯟ ꯄꯦꯟꯖꯗꯦ꯫
ꯅꯨꯄꯥꯗꯣ ꯃꯥꯅ ꯀꯌꯥ ꯈꯣꯏꯗꯥꯖꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛꯇꯪꯕꯨ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯨꯔꯕꯗꯤ ꯃꯁꯥꯅ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯒꯦꯔꯥ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯃꯥꯁꯦ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯂꯩꯕ ꯍꯧꯔꯛꯄꯗ ꯃꯅꯦꯝ ꯃꯀꯨ ꯃꯥꯒꯤ ꯅꯨꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯃꯥꯗꯤ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯂꯩꯁꯥꯔꯤꯉꯩ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯁꯛ ꯐꯖꯕꯅꯤꯅ ꯅꯃꯥꯁꯦ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯑꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯌꯨ ꯈꯔ ꯊꯛꯏ ꯍꯥꯏ꯫ ꯐꯅ ꯌꯨ ꯊꯛꯑꯁꯨ ꯅꯃꯥꯕꯨꯗꯤ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤꯕꯖꯥꯠꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯅꯃꯥꯁꯦ ꯐꯥꯔꯒ ꯂꯧꯕꯤꯔꯛꯄꯒ ꯑꯗꯨꯝ ꯅꯃꯥꯅ ꯍꯥꯏꯕꯗꯗꯤ ꯏꯟꯕꯖꯥꯠꯅꯤ ꯅꯨꯄꯥꯗꯨꯅ꯫ ꯂꯨꯍꯣꯡꯉꯕ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯄꯁꯤꯗ ꯃꯅꯦꯝ ꯃꯀꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯑꯃ ꯄꯥꯝꯃꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯑꯣꯏꯕ ꯉꯝꯃꯝꯗꯦ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯌꯦꯡꯂꯦ ꯃꯈꯣꯏꯁꯦ ꯃꯗꯨꯁꯨ ꯑꯉꯥꯡꯁꯤ ꯑꯣꯏꯕ ꯉꯝꯃꯝꯗꯦ꯫ ꯃꯅꯦꯝ ꯃꯀꯨꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯤ ꯂꯩꯐꯝꯂꯦꯟ ꯀꯌꯥ ꯑꯃ ꯅꯃꯥꯒ ꯅꯄꯥꯒ ꯊꯥꯗꯨꯅ ꯃꯁꯨ ꯑꯃꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕ ꯊꯥꯔꯝꯃꯤ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕ ꯐꯥꯎ ꯀꯥꯟꯅꯔꯛꯇꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯍꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯃꯥ ꯇꯥꯅꯕ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯀꯣꯠꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗꯁꯨ ꯐꯅ ꯐꯖꯩ ꯑꯗꯨꯉꯥꯏ ꯏꯁꯣꯔꯗ ꯀꯠꯄ ꯌꯥꯗꯕ ꯂꯩ ꯑꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯂꯩꯇꯦꯡꯒꯤ ꯉꯥꯏꯍꯥꯛ ꯐꯖꯕꯒꯤ ꯄꯠ ꯄꯠ ꯊꯠꯂꯒ ꯁꯥꯟꯅꯔꯒ ꯂꯪꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯒꯤꯗꯤ ꯂꯨꯍꯣꯡꯈꯤꯕꯗ ꯉꯥꯏꯔꯤ ꯃꯁꯨ ꯄꯣꯕ ꯄꯝꯕ ꯍꯧꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯁꯤꯗꯤꯕ ꯏꯆꯥꯅꯨꯄꯥꯁꯨ ꯑꯃꯠꯇꯅꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯕꯨ ꯏꯁꯨ ꯀꯥꯏꯗꯣ ꯎꯗꯅ ꯑꯍꯟ ꯊꯪ ꯑꯁꯤꯗ ꯁꯤꯕ ꯉꯥꯏꯗꯣꯔꯤꯕ ꯖꯥꯔꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯇꯠꯇꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯅ ꯅꯃꯥꯒꯤ ꯃꯃꯥꯡꯗ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯔꯛꯄ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯎꯔꯛꯄꯗ ꯃꯈꯣꯏꯅ ꯅꯃꯥꯁꯦ ꯆꯜꯍꯟꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯅꯃꯥꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯂꯥꯏ ꯇꯤꯟ ꯀꯣꯏꯕ ꯊꯧꯔꯝ ꯑꯃ ꯍꯦꯛꯇ ꯂꯥꯛꯄꯗ ꯌꯥꯎꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯕ ꯍꯦꯛꯇ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯃꯥꯁꯦ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯕꯁꯦ ꯄꯥꯝꯃꯛꯈꯤꯗꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯏꯟꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯋꯥꯅ ꯐꯥꯔꯤꯕ ꯅꯨꯄꯤꯁꯤꯕꯣ? ꯐꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯉꯥꯏ ꯍꯧꯖꯤꯛ ꯀꯔꯤ ꯀꯥꯟꯅꯔꯤ? ꯅꯪꯁꯨ ꯆꯍꯤ ꯌꯥꯝꯁꯜꯂꯛꯑꯦ, ꯅꯃꯤꯠꯇ ꯅꯆꯥ ꯀꯥꯏꯗꯨ ꯎꯅꯤꯡꯉꯛꯇ꯭ꯔꯣ? ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯆꯜꯍꯟꯈ꯭ꯔꯁꯤ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ ꯍꯣꯏꯁꯨ ꯅꯈꯣꯏꯅ ꯌꯥꯝꯅ ꯐꯠꯇꯕ ꯇꯥꯍꯟꯒꯅꯨ, ꯃꯁꯤ ꯅꯤꯌꯣꯝꯅꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯑꯅꯤ ꯁꯨꯅ ꯄꯣꯍꯧꯗ꯭ꯔꯦ, ꯅꯪ ꯅꯇꯣꯝꯗꯅꯤ꯫ ꯑꯗꯨꯅ ꯏꯁꯨ ꯄꯥꯝꯃꯤ, ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯁꯤꯐꯥꯎ ꯅꯕꯥꯅꯤꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯃꯌꯨꯝꯗ ꯆꯜꯍꯟꯈ꯭ꯔꯁꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯆꯪ ꯊꯣꯛꯄꯤ ꯁꯤ ꯇꯥꯗꯕꯤ ꯏꯃꯧ ꯑꯃ ꯅꯄꯥꯒ ꯑꯩꯒꯅ ꯅꯪꯒꯤ ꯊꯤꯕꯤꯔꯅꯤ꯫ ꯃꯁꯤꯗ ꯅꯪ ꯌꯥꯗꯕ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯊꯣꯔꯛꯇꯨꯅ ꯏꯕꯨꯡꯉꯣ, ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯁꯨ ꯎꯅꯤꯡꯉꯤꯅꯦ, ꯅꯃꯥꯒ ꯅꯪꯒ ꯀꯨꯝꯅ ꯃꯨꯟꯅ ꯇꯥꯟꯅꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯀꯣ, ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯃꯥ ꯕꯕꯥ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ, ꯑꯃꯁꯤꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯄꯨꯡꯊꯤ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯃꯃꯥꯡ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯖꯩ꯫ ꯑꯗꯨ ꯃꯈꯣꯏ ꯄꯨꯡꯂꯩꯗ ꯂꯩꯁꯤ, ꯀꯣꯟꯅ ꯍꯌꯦꯡꯋꯥꯏ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯅꯗꯤ ꯅꯃꯥꯁꯦ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯈꯔ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯅꯦꯝ ꯃꯀꯨꯁꯤꯡ ꯑꯗꯨꯅꯗꯤ ꯅꯃꯥꯁꯦ ꯃꯌꯨꯝꯗ ꯆꯜꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯐꯥꯎ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ꯫ ꯏꯄꯥꯡꯒꯟ ꯀꯜꯂꯤ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯕꯁꯤ ꯍꯥꯏꯔꯝꯕꯗꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯐꯥꯎ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯆꯥꯗꯕ ꯍꯧꯔꯛꯈꯤ꯫ ꯅꯃꯥꯁꯦ ꯆꯥꯛꯈꯨꯝꯗ ꯐꯥꯎ ꯆꯪꯍꯟꯕꯤꯔꯝꯗꯦ꯫ ꯃꯗꯨꯗ ꯅꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯅꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯪ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯕꯕꯥ ꯏꯃꯥꯒ ꯀꯌꯥ ꯃꯥꯟꯅꯔꯨꯅꯨꯗ, ꯃꯈꯣꯏꯁꯨ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯄꯦꯟꯗꯕꯒꯤ ꯁꯨꯝ ꯇꯧꯕ ꯑꯣꯏꯔꯤꯅꯤ꯫ ꯀꯩꯅꯣ ꯅꯪꯁꯦ ꯑꯩꯅ ꯅꯍꯥꯟꯈꯩꯕꯨ ꯎꯔꯨꯗꯦ, ꯅꯌꯥꯡꯒ ꯌꯥꯝꯅ ꯀꯪꯉꯝꯃꯤꯁꯤꯅ? ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯃꯠꯇ ꯊꯣꯛꯑꯝꯗ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯗꯕ ꯇꯧꯅꯨꯀꯣ ꯑꯗꯨꯃꯥꯏꯅ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛꯇ ꯂꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜꯅ ꯄꯨꯛꯈꯟ ꯈꯟꯖꯜꯂꯨꯔꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯗꯗꯥ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯃ ꯂꯩꯅ ꯕꯕꯥ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕꯁꯤ ꯑꯩ ꯆꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯗꯗꯥꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯕꯕꯥ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯅ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯐꯥꯎꯗꯤ ꯑꯩ ꯊꯣꯡꯖꯒꯦ꯫ ꯑꯗꯨꯒ ꯗꯗꯥ ꯍꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯣꯏ꯫ ꯗꯗꯥ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯒꯦꯁꯨ ꯊꯤꯕꯤꯌꯨ, ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯕꯤꯅꯨ꯫ ꯑꯩꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ
ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯃꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ? ꯃꯗꯨꯒꯨꯝꯕ ꯋꯥꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯁꯣꯏꯅ ꯂꯧꯔꯒ ꯂꯩꯃꯤꯟꯅꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯅꯪꯅ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯏꯃꯥ ꯕꯕꯥꯁꯨ ꯃꯉꯥꯏ ꯑꯍꯟ ꯊꯪꯗ ꯂꯦꯝꯕ ꯈꯔ ꯋꯥꯠꯂꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯐꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯤ ꯑꯃꯗ ꯍꯥꯏꯍꯜꯂꯛꯀꯗꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤ ꯑꯩ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯜꯂꯛꯀꯅꯨ꯫ ꯑꯩꯁꯦ ꯐꯔꯒꯗꯤ ꯌꯥꯝꯅ ꯐꯕꯅꯤ, ꯐꯠꯇ꯭ꯔꯕꯗꯤ ꯑꯩꯃꯨꯛ ꯐꯠꯇꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯕꯅꯤꯀꯣ꯫ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯒ ꯊꯣꯛꯈꯤ꯫ ꯅꯃꯥꯁꯨ ꯃꯥꯒꯤ ꯋꯥ ꯉꯥꯡꯐꯝ ꯑꯃꯠꯇ ꯂꯩꯁꯜꯂꯛꯑꯝꯈꯤꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯋꯥꯅ ꯈꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯆꯪꯍꯟꯕꯤꯗ꯭ꯔꯕꯅꯤꯅ ꯅꯃꯥꯁꯦ ꯃꯈꯣꯏꯅ ꯄꯤꯖꯅꯤꯡꯉꯒ ꯄꯤꯖꯕ, ꯄꯤꯖꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯄ, ꯁꯥ ꯉꯥ ꯍꯨꯏ ꯍꯧꯗꯣꯡ ꯂꯣꯏꯕꯒꯨꯝꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯥꯕ ꯊꯛꯄ ꯀꯌꯥ ꯐꯪꯖꯜꯂꯛꯇ꯭ꯔꯕꯅꯤꯅ ꯅꯃꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯁꯨꯝ ꯑꯁꯨꯝ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯃꯌꯥꯡꯁꯨ ꯀꯪꯕꯗ ꯌꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅꯗꯤ ꯅꯃꯥꯗ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕꯗꯨ ꯈꯪꯉꯕꯅꯤꯅ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯛ ꯍꯦꯛ ꯊꯣꯡꯕꯗ ꯅꯃꯥꯒꯤ ꯁꯔꯨꯛꯁꯨ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯃꯥꯗꯤ ꯏꯀꯥꯏꯗꯅ ꯆꯥꯎ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯗꯨꯅꯗꯤ ꯊꯦꯝꯗꯨꯅ ꯅꯃꯥꯁꯦ ꯃꯈꯣꯏꯒꯤꯗ ꯆꯥꯛ ꯍꯥꯞꯄꯤꯗꯨꯅ ꯆꯥꯛ ꯑꯗꯨꯝ ꯄꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯗꯨꯝꯅ ꯅꯃꯥꯁꯦ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯆꯥꯛ ꯄꯤꯖꯔꯦ ꯈꯪꯉꯛꯄꯗꯒꯤ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯟꯕꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯇꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯈꯤꯗ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯊꯪꯅꯕꯒꯤꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯅꯤꯡꯉꯕ ꯈꯪꯗꯦ꯫ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯄꯥ ꯃꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯨꯄꯥꯗꯨꯅꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯃꯥꯁꯦ ꯌꯨꯝꯊꯪꯅꯕꯒꯤꯗ ꯆꯥꯛ ꯆꯥꯔꯨꯏ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯅꯃꯥꯗ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯅꯪ ꯆꯥꯛ ꯆꯥꯕ ꯐꯪꯖꯗꯕ ꯕꯤꯈ꯭ꯌꯥꯔꯤꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯔꯤꯒꯦ ꯍꯥꯏꯗꯅ ꯃꯪꯒꯣꯟꯗꯒꯤ ꯅꯃꯥꯁꯦ ꯁꯥꯎꯅ ꯏꯜꯂꯛꯄꯗ ꯅꯃꯥꯗꯤ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥꯒ ꯁꯣꯜꯂꯒ ꯂꯩꯕꯒ ꯈꯤꯇꯪꯒ ꯏꯜꯂꯛꯄꯗ ꯁꯨꯃꯥꯡꯗ ꯎꯞꯄꯒ ꯇꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯧꯕꯗꯨꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅꯗꯤ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯉꯣꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ? ꯃꯤꯒꯤ ꯃꯆꯥꯁꯤ ꯅꯈꯣꯏ ꯏꯃꯨꯡꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯐꯃꯟꯕꯒꯤ ꯇꯧꯕꯅꯤ꯫ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯈꯣꯏ ꯏꯃꯨꯡꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤ ꯁꯤꯟꯅꯥꯟꯅ ꯇꯝꯊꯣꯛꯎꯔꯕꯗꯤ ꯅꯈꯣꯏ ꯁꯥ ꯂꯥꯟ ꯊꯣꯛꯅꯅꯤꯗꯣ꯫ ꯃꯤꯒꯤ ꯁ꯭ꯋꯥꯗ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯇꯝꯃꯨꯔꯕꯗꯤ ꯅꯈꯣꯏꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯦ꯫ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯅꯨꯄꯤꯁꯤꯗ ꯑꯣꯠ ꯅꯩꯕ ꯇꯧꯁꯜꯂꯛꯑꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯈꯣꯏ ꯂꯦꯞꯍꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ, ꯀꯩꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ? ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯌꯥꯝ ꯑꯣꯠ ꯅꯩꯔꯒꯦ? ꯉꯁꯤꯇꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯗꯅ ꯇꯧꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯈꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯕꯗꯤ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗꯒꯦ? ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯕ꯭ꯔꯣ? ꯌꯥꯔꯦ, ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯈꯣꯏ ꯌꯥꯎꯔꯛꯀꯅꯨ꯫ ꯏꯇꯨ ꯋꯥꯔꯛꯆꯕꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯅ ꯑꯃꯨꯛ, ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤꯗ ꯆꯥꯛ ꯆꯥꯔꯤꯁꯤ ꯃꯥ ꯃꯁꯥꯅ ꯆꯥꯅꯤꯡꯗꯅ ꯆꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯅꯝꯐꯨꯗ ꯑꯉꯥꯡ ꯑꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯄꯤꯖꯕꯤꯕꯅꯤ꯫ ꯅꯪꯒꯤ ꯕꯕꯥ ꯏꯃꯥꯗ ꯍꯪꯉꯨ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯏꯅ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄ꯭ꯔꯥ ꯍꯪꯉꯨ꯫ ꯀꯗꯥꯏꯗꯒꯤ ꯅꯪꯗꯤ ꯈꯪ니 ꯅꯨꯡꯇꯤꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯉꯇꯥꯅ ꯆꯠꯈ꯭ꯔꯒ ꯊꯦꯡꯅ ꯍꯟꯖꯜꯂꯤꯗꯣ꯫ ꯀꯥꯟꯅꯗꯦ ꯏꯉꯣꯕꯤ, ꯅꯨꯄꯤꯕꯨ ꯁꯨꯃꯥꯏꯅ ꯑꯣꯠ ꯅꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯕꯣ ꯅꯪ ꯅꯨꯄꯤ ꯊꯤꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩꯀꯣ꯫ ꯆꯪꯉꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯁꯨ ꯊꯧ ꯂꯩꯇꯕ ꯃꯥꯜꯂꯅꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯝꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯔꯨꯔꯕꯅꯤꯅ ꯁꯨꯝ ꯇꯧꯕꯅꯤ꯫ ꯋꯥꯐꯝ ꯈꯔꯁꯦ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡ ꯑꯗꯨꯁꯨ ꯁꯥꯎꯅ ꯆꯪꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯃꯥꯕꯨ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯍꯨꯒꯠꯄꯤꯗꯨꯅ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯗꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯕꯕꯥ, ꯉꯁꯤꯗꯒꯤ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯄꯨꯟꯅ ꯊꯤꯔꯛꯎ꯫ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯒꯦꯔꯥ꯫ ꯑꯗꯨꯒ ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ꯫ ꯐꯅ ꯊꯦꯡꯉꯁꯨ ꯅꯪ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯆꯥꯛ ꯆꯥꯔꯝꯕ ꯌꯥꯔꯣꯏ꯫ ꯑꯩꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯏꯟꯗ꯭ꯔꯕ ꯆꯥꯛꯈꯨꯝꯁꯦ ꯑꯩꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ꯫ ꯃꯁꯤ ꯑꯩꯅ ꯉꯝꯃꯤ ꯉꯝꯗꯦ ꯅꯈꯣꯏ ꯌꯦꯡꯉꯨ꯫ ꯉꯁꯤ ꯑꯩꯒꯤ ꯇꯛꯇ ꯃꯤꯅ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅꯁꯨ ꯉꯁꯤꯐꯥꯎ ꯀꯅꯥꯗꯁꯨ ꯂꯥꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯃꯅꯦꯝ ꯃꯀꯨꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯀꯤꯖꯕꯗꯒꯤ ꯅꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯥꯞꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯃꯥ ꯆꯥꯛ ꯆꯥꯕꯗ ꯅꯃꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯅꯨꯄꯥꯗꯨ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯅꯃꯥꯁꯦ ꯆꯥꯛ ꯆꯥꯔꯝꯗꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯃꯥꯒ
haraw haraw sak chaminarami. Kay walaga sak hapake haidana magi sak sarukadu namada nungsina hapirami. Namaso magi nupadugi mong mataw aduda nungsiba poami. Masigi matung namase saba thapa chang nairappadagi magi hanagi kuchu kumen phiba murtidu amuk chapchana hanjalakhi. Adumna namaga nupaduga yamna nungsinana amuk leirappaduda mane maku anidudi kalakpa saungingbada mathamoida porok porok sakpa haurammi. Fattabanina aniduna kamaina namase yum adudagi tanthokisige khalakpada akonbada Mahei posemda tarammi. Mahei posemsisu masa nupaduga namagada chap manana toksanbirammi. Namagi sak saruk adudana yum aduda leningba poktanaba mapamda hankinaba ngaungna phaina leinaba Mahei posem thaba haurammi. Aduga masanupagidana namabu uningdanaba nungsiba poktanaba nupi atopa koiningnaba Mahei toksanbirammi. Asumna hanubi hanuba aniduna sumtoina mabanida Mahei posem tawduna pijabithak tawrakpadagi nupadusu namadusu mabanise Mahei posem adu panba haurakpadagi leiminaba yaraktaba hauraki. Nupaduna namase amuk otpa haurei. Sungimanaba mayam mamangda ikaire. Angang nupi masa ama loksalaga hujik phau luhongaba sahi yama kansida nasa amata udaba haidana noknare. Aduna ai nupi thirani nang saurano nayumda hankro haidana namada otpiba haurammi. Namada suma masada su Mahei posem adu yaurabanina nankai nupaduna ngangambadu karimata khumamdabadu sin khumba haurammi. Nang ai lobiraga huje yumda hankro hairisi karigino aina nang supam pamkhide nang nai pharga lobikibani. Ibani sahi lengsu yamna khenai ai sui kai hanuba nangonda leirakpasi nangna dumaina ngangba yaba natte. Ima baba dada hoidai wari se tammuni nangbu su afaba oiroi haidana namase adu koiba matam makoina otpa yaba otpirabadu machindagi akhoida karimata tamamdrabadu masada Mahei posem adu yawba haukibadagi mapamda yum masida toina lakpa haurammi. Aduga akhoida so imung aduna mabu yamna ot naibire yum aduda leningdre hallaroi haidana akhoida wari tamei. Amana adumna pau tatana tamakpaduda akhoi so pungakhek ngakhi. Kaino isanu pisina sukuiba matamsi akhoida siguma wase nongmata hairaktraga handakse toina hairi sina karigino. Akhoi so chauthokjarine ningona mapamda tangna lakpasi isanu pi khaktani haidana ado handakti toisale haidana nupa mayu maduda akhoi puna chatuna kari kamaina tawrino haidana mayam sangdana hangammi. Maduda mane maku anido saka yamna kaaga wa khumai. Nachanupi na chachagibani akhoina di mabu yumda chalo haite ichanupa na su haite ado mana sida leningdre hairagasu karisu kaide haidana phauksana khumai. Maduda abongna musumna hairammi. Karinone haibiribo wafam adubo angangsing ase sukoina sahi ahum ama mari ama yum panminadana lae. Aduga ikhang khangawdana ichanupibu mapamda leijegesu leijakrasanu haibirisibo adumaina haibigi mahut kauba lake tawrini akhoiso khamjali haibibu oiragadi phai adumaina haibigano angang anigi punsi mangnabani. Aduna ichanupibu su nasanamo amagum nungsina themjanbiyu akhoi puna haraw haraw leminasi haidana nabongna makhoida hai. Maduda makhoisi karimata khumde nupado so khoi lakpada kauba pho kaurakte panamasi oduna su namabo khina themduna yum maduda thilambe. Adubo namaga nupaduga di leiminaba yaramde unabaga khanaduida tawraka leirambe. Masi pomba halaniduna makoi makoida Mahei posem tawbikiba singadunani namaso kap kaptuna yumda halai. Nupado su nupi mapure haidana khoina pau tarambe. Madudagi isanupa ni sigalekagi ahalaman kharaga tawraga yum maduda salambe. Aduga makoiga khoiga salan tana taptana khana sainaba phu sainaba tawrambe. Nupado su nang mamtonga mamhangana taptaba makai phudarame mane pogada soiga taptana phunarame. Adumna salan tana khraba matung namasi angang su yaudre haidana yum masida mayamna yamjanduna thanammi. Asomda su nupaduna nupido lauraga leiminaba haukre. Aduga wafa amana nangi namasi yum masida leiringaidadi masada Mahei posem yauri haibasi imung manung akhoina amata khangde nupadugi wakhanga se ma amata khande hanagi leisaringagi mong matawda leiba hauraki. Maduda nakhoi mamtona su namase yamna thina phu cheiba tawbirami. Yum paluraba nangna hujik leisabi dongna leiba yabra namaidoi kaiba machet amata khangdriba karigino nangi moda khoina ikaibire haidana namada yamna ngangbirami. Adubo aidi isagi magun khangbanina namagi ahongba mataw kharada nabokse kariguma kharadi chingnakhidaba natte. Hana tawramdaba mong mataw ikai ki khangaktaba namagi ahongba mong mataw ama lakhi.
Nongmata nupadugi maramdana mana nungaite haidana machinda solamde. Masipu mapatraba halani duna masanupagi wakal kaungnaba mahi posim tawbikibadagini. Kona nangi laikidaba babado lekai sida thabak suba lakhi. Maduda namaga nang babaga mukhangnaba haurammi. Nupa adudasu lekai miyoy singna namase nupa atopa amada layrure. Masa yaudabadagi tanthokpiraktana sida halaga layrabani hairaba phong nang babana namase yamna nungsiruraba mali. Panamasu namabu mana lawba ngamni haidana namaga nang babaga khangnaba haurammi. Abongnasu isanupa anida themjalami. Nasanupisi nahani chahisu yamdri. Sumaina sum layba yaroy. Ojojig maga khangnajaribasida lahin krasi masida isa sanakoi khamanu hairammi. Aboke wapam aduda isanupa anisina amu. Ima luribadi isanupisi masada soiba ma yauribasini. Migi mayumda handaksu amok angang yaurudrabadi hanigi maungda adum tani. Aduna akhoi ikai yumda adum laijarasanu hairaki. Nabong na muisasa handakti madupuma imana nakhoi yahunda na mayupnaragi. Imagi thajaba malay. Sanupina handak layugadawriba imung asidati isu soidana uba phangani. Ima thajai haidana isanupa anibu themjanduna napaga namaga amuk luhongthokpirami. Adubo khwaidagi ngaklibadi namase mirole haiba paw ama taraki. Maduda akhoi punga kek ngaknarami. Haraubadasu akhoi pangkhai layramde. Mataw adumna yan hana nang poba matung. Mathang manaw naina nachanupi nanaw amuk makha tarami. Aduga somdana nupa aduna nupi atopa ma lauribadusu mamita angang uba phangkide. Kona mayamna tiganarakpada ihan hana yum panminaruriba namaga nupa aduga mabanigi marakta soiramise namada wairamde nupa aduda wairammi. Aujite patraba manemaku animak makhoisu hangjarakpadagi namabu makhoina sana amabu makhuna pairaga hundokkibaga manana makhoisu pentabana yomlammi. Aduga amaromda laibak thiribadi nang babasu punsitena tamambadagi naduna hek laikidabaga namase nang baba laikidabagi wakhanga hana masada ahalani duna mahi posem toksanbikibaduga wakhan soiba haurakhi. Nakhoi adungi pupu habo khoi akhoiga tawraga namabu maiba maibi kayada layenguba matamda namagi pibamdo a yaukhre mara takhre. Akanba posak kaya maromama masada ahalani duna toksanbiki layrammi. Pana layengba yaba layengabasu namadi phakide. Aduna nangi namase hanadagi wakhan soina haurakhiba natte. Lakai kundaina pokpai sanupi mung masak phajaba laite. Aduna nakhoi namabu thina tawbiganu luna tawbiyu. Wazarabani namasi. Nongmadi bobongna thajai nama hanagi wakhalonda amuk hanjalakhini. Asumna abongna imagi haukraba punsi waridu mayak sengna libirakpaduda ise mittagi bise leptana chentharakhi. Aboksu kapi mamtonsu kapami. Mikobaduda imabu khangning hekting sengakduna abok ay salage haramduna ise puklaungna hawgalaga yumda chelakhi. Aduga imabu yumda imanang karaida lege haidina kwithi thirami. Yumdadi ima leiramde. Aina yumdagi senthorktuna lekaigi pukri chaumayada thirakpada imade migi sakaubagi sak chanabagi aremapa kwithi thiraga leirammi. Madudai su imagi manakta prapap sensanduna imabu chetna konsanjarammi. Aduga imagi kokta moleba singatu nanthokpiraga imagi khutpu nungsina sambiduna imaga iga yumda changminarakhi. Masini mayam ngasigi wari matangi warida mayam punamuk thengnarasi. Ngasigi oinadi mayamdagi kainanaba bidai lawjari.